ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯁꯦ ꯒꯨꯞꯇ ꯕ꯭ꯔꯗꯔꯁ ꯍꯥꯏꯕꯁꯦ ꯑꯁꯤꯗꯒꯤ ꯁꯃꯣꯁꯥ ꯂꯩꯒꯦ ꯂꯥꯛꯄꯅꯦ. ꯁꯤ ꯃꯐꯝꯁꯦ ꯁꯃꯣꯁꯥꯒꯤ ꯃꯃꯤꯡ ꯆꯠꯂꯦꯅ ꯃꯣꯏꯒꯤ ꯃꯈꯜ ꯃꯈꯜꯁꯨ ꯈꯔ ꯐꯪꯉꯦ. ꯑꯗꯨꯅ ꯏꯅꯝꯃ ꯑꯩꯈꯣꯏꯕꯥꯅꯤꯁꯤ ꯉꯁꯤ ꯁꯃꯣꯁꯥ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯖꯔꯨꯔꯒꯦ. ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯆꯥꯕꯩ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯑꯣꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯕꯩ ꯑꯣꯏꯅ ꯇꯧꯖꯔꯁꯦ. ꯆꯥꯗꯣꯏ ꯄꯣꯠꯁꯦ ꯌꯥꯝ ꯌꯥꯝꯃꯦ. ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ. ꯁꯤꯁꯤꯅ ꯄꯅꯤꯔꯒꯤ ꯁꯃꯣꯁꯥꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯆꯥꯏꯅꯤꯁ ꯁꯃꯣꯁꯥ ꯍꯥꯏ ꯃꯣꯏꯁꯦ ꯆꯥꯏꯅꯤꯁ ꯁꯃꯣꯁꯥ. ꯁꯤꯅ ꯑꯗꯨꯒ ꯕꯦꯡꯒꯂꯤ ꯁꯤꯅ ꯁꯃꯣꯁꯥ ꯕꯦꯡꯒꯂꯤ ꯁꯃꯣꯁꯥ. ꯑꯗꯨꯒ ꯁꯤꯅ ꯕꯦꯡꯒꯂꯤ ꯀꯆꯣꯔꯤ. ꯀꯆꯣꯔꯤ ꯑꯣꯅꯤꯌꯟꯒꯤꯅꯤ ꯁꯤ ꯑꯣꯅꯤꯌꯟ ꯀꯆꯣꯔꯤꯁꯤꯅꯦ. ꯀꯆꯣꯔꯤꯅꯦ. ꯑꯗꯨꯒ ꯁꯤꯗ ꯆꯤꯂꯤ ꯆꯠꯅꯤ ꯂꯩꯔꯦ. ꯁꯤꯗꯅ ꯃꯣꯏꯒꯤ ꯀꯔꯤ ꯒ꯭ꯔꯤꯟ ꯆꯤꯂꯤ ꯁꯤꯁꯤꯅ ꯃꯣꯏ ꯁꯣꯁꯅꯦ ꯑꯉꯥꯡꯕ ꯁꯣꯁꯅꯦ ꯑꯃ. 18 ꯌꯣꯠꯂꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯍꯧꯔꯁꯦ ꯇꯥꯟꯅꯗ꯭ꯔꯤꯉꯩ ꯑꯗꯨꯝ. ꯑꯩꯁꯦ ꯍꯥꯞꯄꯧꯕꯅ ꯐꯗꯣꯏꯔꯥ ꯀꯩꯅꯣ. ꯑꯩꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯧꯔꯒꯦ ꯑꯗꯨꯝ ꯍꯧꯔꯁꯤ ꯑꯗꯨꯝ ꯍꯧꯔꯁꯤ. ꯍꯧꯔꯦ. ꯑꯗꯨꯗꯤ ꯍꯥꯞꯄꯧꯔꯤꯁꯦ. ꯏꯃꯥ ꯃꯈꯨꯝꯁꯤ ꯂꯩꯕ. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯔꯒꯦ. ꯍꯧꯔꯒꯦꯀꯣ 1 2 3. ꯄꯅꯤꯔ ꯌꯧꯗꯔꯤ ꯑꯩꯁꯦ. ꯏꯁꯤꯡꯗꯤ ꯌꯥꯎꯗꯦ. ꯑꯗꯨꯝ ꯊꯝꯃꯒꯦ ꯌꯥꯎꯗ꯭ꯔꯦ ꯏꯃꯥ. ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ. ꯀꯝ ꯌꯥꯎꯋꯦ. ꯍꯥꯎꯔꯦ ꯑꯗꯨꯝ. ꯃꯤꯗꯤ ꯁꯃꯣꯁꯥ ꯑꯃꯈꯛ ꯆꯥꯕꯗ ꯄꯨꯛ ꯊꯟꯒꯠꯂꯦꯒ ꯍꯥꯏꯅꯕꯅꯦ. ꯑꯩꯈꯣꯏꯅ ꯆꯥꯗꯣꯏ ꯃꯌꯥꯝ. ꯍꯥꯎꯀꯣ. ꯑꯂꯨ ꯁꯃꯣꯁꯥ. ꯂꯣꯏꯗꯣꯏ ꯇꯧ ꯂꯩꯔꯝꯃꯦ ꯃꯥ. ꯃꯣꯔꯣꯛ ꯁꯥꯏ ꯃꯣꯏ ꯒ꯭ꯔꯤꯟ ꯆꯤꯂꯤ ꯆꯠꯅꯤꯁꯦ. ꯆꯥꯏꯅꯤꯁ ꯁꯃꯣꯁꯥꯗꯤ ꯏꯃꯥ ꯆꯧ ꯍꯥꯞꯄꯦ ꯃꯣꯏ ꯆꯥꯏꯅꯤꯁ ꯁꯃꯣꯁꯥꯗꯨꯗꯤ.
ꯈꯪꯉꯕ ꯑꯩ ꯏꯁꯤꯡ ꯊꯛꯄꯁꯦ ꯌꯥꯝ ꯍꯥꯒꯜꯂꯦ ꯇꯝ ꯊꯛꯇ꯭ꯔꯗꯤ ꯊꯨꯅꯕꯅꯦꯗ ꯑꯕꯦꯝ ꯅꯪ ꯃꯍꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯕ ꯑꯩꯁꯦ ꯅꯠꯇꯕꯅꯤꯅ ꯑꯩ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯔꯦ ꯀꯩꯁꯞꯄ ꯁꯤꯁꯤꯁꯨ ꯀꯆꯧꯔꯤ ꯑꯣꯏꯅ ꯍꯥꯞꯄꯛꯑꯦ ꯁꯃꯣꯟꯗꯤ ꯍꯥꯟꯅꯒ ꯅꯨꯗꯜꯁ ꯈꯔ ꯍꯥꯞꯆꯤꯜꯂ ꯆꯧꯃꯤꯟ ꯈꯔ ꯍꯥꯞꯆꯤꯜꯂ ꯆꯥꯏꯅꯤꯁ ꯑꯣꯟꯊꯣꯛꯈꯔꯦ ꯁꯃꯣꯁꯥꯁꯦ ꯑꯁꯦꯡꯕꯗꯗꯤ ꯁꯤ ꯑꯀꯟꯕꯁꯦ ꯆꯥꯗꯕꯅꯦꯕ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖꯁꯤꯅ ꯆꯥꯗꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯑꯂꯨ ꯌꯥꯝ ꯄꯥꯝꯗꯕꯩ ꯑꯀꯪꯕꯗꯣ ꯑꯣꯏꯅ ꯆꯥ ꯀꯆꯧꯔꯤꯁꯤ ꯀꯩ ꯆꯥꯗꯣꯏꯅꯣ ꯀꯆꯧꯔꯤ ꯍꯥꯎꯕ ꯍꯣꯏ ꯅꯍꯥꯟ ꯆꯦꯂꯦꯟꯖꯅ ꯋꯥ ꯌꯥꯝ ꯉꯥꯡꯖꯕ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯀꯆꯧꯔꯤꯁꯦ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖꯅ ꯑꯣꯏꯅ ꯆꯥꯁꯤꯜꯂꯦ ꯑꯩ ꯄꯥꯝꯖꯩ ꯑꯩ ꯑꯗꯨꯝ ꯆꯥꯅꯤꯡꯕꯩꯔꯥ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯑꯣꯏꯅ ꯂꯩꯔꯝꯃꯁꯨ ꯑꯩꯗꯤ ꯀꯆꯧꯔꯤ ꯄꯥꯝꯗꯦ ꯃꯤ ꯌꯥꯝ ꯀꯆꯧꯔꯤ ꯄꯥꯝꯅꯕꯗꯣ ꯑꯩ ꯄꯥꯝꯃꯝꯗꯧ ꯃꯥꯟꯗꯦ ꯑꯩꯗꯤ ꯏꯅꯨꯝ ꯄꯥꯝꯕꯩꯅꯦ ꯈꯜꯂꯤꯅꯤ ꯏꯅꯨꯝꯅ ꯀꯆꯧꯔꯤ ꯂꯩꯁꯤꯔꯥ ꯍꯥꯏꯔ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦꯍꯦ ꯑꯗꯨꯝ ꯃꯁꯛꯇꯤ ꯐꯖꯗ꯭ꯔꯥ ꯎꯝ ꯊꯪꯒꯠꯂꯛꯑꯦ ꯐꯖꯅ ꯊꯜꯁꯨ ꯊꯜꯂꯦ ꯋꯥꯁꯨ ꯋꯥꯔꯦ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯗꯨ ꯑꯩ ꯁꯤꯁꯤ ꯆꯥꯅꯤꯡꯇꯔꯦ ꯑꯩ ꯉꯝꯃꯔꯣꯏ ꯆꯥꯕ ꯍꯥꯎꯇꯦꯕ ꯁꯨꯡꯉꯥꯏ ꯑꯀꯟꯕꯔꯥ
ꯅꯍꯥꯟꯗꯩ ꯑꯔꯥꯞꯄꯗ ꯅꯨꯄꯥ ꯑꯃ ꯄꯨꯟꯅ ꯌꯦꯡꯉꯛꯏ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯕꯦꯜꯀꯣꯅꯤꯒꯤ ꯃꯌꯥꯗꯅꯦ ꯆꯥꯔꯤꯁꯦ ꯃꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯕꯅꯤꯅ ꯑꯩꯅ ꯍꯥꯜꯂꯦ ꯑꯩꯁꯤ ꯍꯩꯅꯗꯕꯅꯦ ꯃꯥꯅꯕꯨꯗꯤ ꯍꯥꯟꯗꯧꯅꯦꯕ ꯑꯗꯣ ꯑꯩꯅ ꯆꯥ ꯂꯣꯏꯁꯤꯟꯗꯃꯤꯅ ꯑꯩꯗꯤ ꯍꯥꯎꯇꯗꯤ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨꯏꯅꯦ ꯍꯥꯎꯇꯕ ꯄꯣꯠꯁꯤꯗꯤ ꯆꯥꯕ ꯉꯝꯗꯦꯕ ꯑꯩ ꯍꯥꯎꯕ ꯑꯣꯏꯕꯗꯤ ꯃꯌꯥꯝ ꯆꯥ ꯉꯝꯃꯁꯨ ꯑꯗꯨꯅ ꯍꯥꯎꯇꯕꯗ ꯉꯁꯤꯁꯦ ꯑꯆꯝꯕꯗꯗꯤ ꯌꯥꯝ ꯆꯥꯕ ꯉꯝꯃꯦ ꯑꯩꯅꯕꯨꯗꯤ ꯏꯁꯄꯤꯠ ꯍꯥꯟꯈ꯭ꯔꯁꯨ ꯏꯅꯨꯝꯅ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯝꯃꯤꯅ ꯏꯅꯨꯝꯅ ꯊꯣꯏꯔꯦ ꯉꯁꯤꯗꯤ ꯑꯩ ꯄꯣꯔꯦ ꯑꯗꯨꯅ ꯃꯊꯪ ꯑꯃꯨꯛꯀꯤꯗ ꯑꯇꯥꯡꯕ ꯑꯃ ꯈꯜꯂꯒ ꯇ꯭ꯔꯤꯠ ꯇꯧꯍꯟꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯥꯔꯤꯉꯩꯗ ꯋꯥꯁꯨ ꯌꯥꯝ ꯍꯥꯏꯍꯧꯗꯔꯦ ꯍꯥꯏꯅꯕꯁꯨ ꯊꯣꯏꯅꯗꯤ ꯂꯩꯖꯗꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯇꯤꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯕ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯃꯤ ꯑꯃꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖꯀꯤ ꯑꯣꯏꯅ ꯆꯥꯕꯩ ꯍꯥꯞꯄꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯤ ꯉꯁꯤ ꯑꯗꯨꯏ ꯑꯇꯣꯞꯄ ꯇꯧꯖꯕꯅꯦ ꯆꯥꯁꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯆꯦꯂꯦꯟꯖꯀꯤ ꯍꯥꯞꯄꯣ ꯍꯥꯏꯕꯩ ꯁꯤꯁꯦ ꯑꯗꯨꯝ ꯑꯣꯏꯅ ꯆꯦꯂꯦꯟꯖꯀꯤꯁꯨ ꯑꯣꯏꯅ ꯅꯝꯃꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯍꯟꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯎꯃꯣꯔꯣꯛ ꯆꯥꯕꯩ ꯆꯦꯂꯦꯟꯖ ꯇꯧ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯎꯃꯣꯔꯣꯛꯇꯨꯗꯤ ꯎꯃꯣꯔꯣꯛꯇꯨꯗꯤ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯗꯦꯕ ꯑꯩꯈꯣꯏ ꯆꯥꯕꯨꯗꯤ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯏꯁꯨ ꯌꯥꯝꯅ ꯆꯥꯕ ꯑꯣꯏꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯎꯃꯣꯔꯣꯛꯇꯨ ꯂꯩꯁꯨ ꯂꯩꯇꯦ ꯁꯤꯗꯗꯤ ꯐꯪꯗꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯇꯦꯛ ꯑꯃꯅꯒ ꯃꯣꯔꯣꯡ ꯃꯦꯠꯂꯒ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯆꯥꯏꯅꯦ ꯑꯗꯨꯗ ꯃꯌꯥꯝ ꯋꯥꯗꯤ ꯋꯥꯔꯧꯕꯤꯒꯅꯨ ꯍꯣꯏ ꯌꯦꯡꯅꯤꯡꯕꯩꯕꯨꯗꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯍꯣꯏ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯝꯕ ꯍꯣꯏ ꯊꯥꯛꯀꯤ ꯆꯥꯡ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯖꯔꯒ ꯆꯥꯕꯗꯣ ꯑꯣꯏꯗꯦ ꯆꯥꯕꯨꯗꯤ ꯆꯥꯏ ꯃꯣꯔꯣꯛ ꯑꯗꯨꯒ ꯆꯥꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯎꯃꯣꯔꯣꯛꯇꯨ ꯁꯤꯗꯁꯨ ꯐꯪꯗꯦ ꯑꯗꯨꯅ ꯎꯃꯣꯔꯣꯛꯇꯨꯗꯤ ꯆꯥꯖꯔꯛꯑꯣꯏꯒꯦ ꯑꯇꯣꯞꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯆꯥꯕ ꯉꯝꯗꯧꯕ ꯍꯥꯏꯗꯤ ꯐꯪꯁꯨ ꯐꯪꯗꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯉꯝꯒꯗꯕ ꯊꯥꯛꯇ ꯑꯗꯨꯗꯤ ꯌꯥꯔꯤꯉꯩꯕꯨꯗꯤ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯒꯦ ꯃꯌꯥꯝ ꯑꯄꯥꯝꯕꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯆꯥꯕꯁꯨ ꯂꯥꯛ ꯑꯁ ꯉꯁꯥꯏ ꯉꯥꯏꯍꯥꯛꯇꯪ ꯆꯥꯔꯤꯉꯩꯗꯣ ꯑꯩꯗꯤ ꯐꯨꯟꯒꯠꯂꯛꯑꯦ ꯑꯩꯗꯤ ꯏꯁꯤꯡ ꯊꯛꯄꯁꯦ ꯈꯪꯊꯛ ꯊꯛꯆꯤꯟꯕꯁꯦ ꯌꯥꯝ ꯐꯨꯟꯒꯟꯕ ꯑꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ